call me if you have any problem. I will come for these medicines after food. Yes, sister. Hey, 그대로 했다мо. 그당 누방 레몬도리로 루이자 투바. 짜닌데다. 뿡삼 맥잠마다나. 까리 놈이더노. 모이나 거이부 디사스 도고 야니 하이자. 이로마 하우부도 우드나 레이레니. 하영 파우부디 observation tawhini. Kasu tawdradi hangchit khiba yani haidam. Ade asang menjang dubu makak hawam du malini. Sanara tamang dubu. Mani sisu pumcham. Adubu jamjarasu sangom sanani. Sma amta tadida. Sangom ki pothok chanu so hai doctor na. Aduga sana thongbusu moina pisallai. 나한테기니 에이 막각감 각자르가 좀 짜대. 오. 시좀도 싸로해. 야암노 부사드레디 가이수카르모이다. 하트 커키 호스피탈니. 모두수 월드 클래스니. 비라 하트 리서치 센터에나 파워리니. 나한 인지오플라스티 토르바 페센 아마다 मखोइना पिरपसा एंजांग हाइबसे चाबा याबा ngakani tam adudanine aina ko ngawrise chanu su moina hai pijobu su moina pijei horen tamona nuaitradi ai doctor da hangunuda moidi pesa talibini aigi block toruraba artery ani se hojik khara lawto haledana khara thuna muk punjila adi sida muk laani adudadi bypass ni tawdorise lak ani humne ba mu अनाबसिंग से फगरगा मुख हलक्त्रदी बोबी हॉस्पिटल से कमाइन चलाइनी हेरा कोई तामजे म हेंजन खंजलेदा असिंग बने आइसे अमना पैसानी तालगा फंगे सुमे दु अमना थवाइनी क्रोर कयाना सुलैबा फंगदे खेनद्रसे पादमनी से अदुननी हॉस्पिटल से ngasi सियोना साखत खृसे अदुना इबुंगो इसाना खंगना साबिद्रगा लोरबनी ब्रेकफास्ट नेना तोरबसिंग दुसुने संगों ग्लास अमा अदुम यावरे आई थकते इसाना भाव तारगा लोइरेना खलबा समायना नहानवाइदगी भाव तारमदि फदौनिदो इंती यु ngaudrdi yaba natti nomaijingumba sutigumba natti ban general strike khudingini party ka saksana baga maduda phunkhibani ne koi tam kaino adui wadubu hojik sida mu hari sina natti hojik madu hainaraga chaki thakiba mayam dubu handokhiba yadori braba past is past. I amuk hanna you shanga sangom never. Excuse me. Yes, please. You have to take this tablet now. Oh. Guli saga Can I take this plate? Oh, yes, sister. Kare guli do piro guli. My God. Pugro ibema. Pugro. कपलेट का दो को अइना चादरबा इंजांग से लुपा चनी की मथक्तदी तारंगनी ने नोय कोलकाता की लायरबा मनी द दान तौरमने हेना मही ओरम दौजान What is he saying? He is saying that your uniform is very nice. Oh, thank you. Take these medicines? Yes. Good. Now take this. Okay. Okay. Ho. Nungaini aina handak hospital sida loan khangdaba sabase ai khangdrabane na moi masen ai gi maramda karimta pandana ngangnaba singdo tabada ai su ithanta ai gi nature se semdok semjin tawningba phana yamna phawra ipon kari bo haine gi ne moina ko ta moi maramda yam haine bu ai se yam sathiba tamthiba mi male ye moi hai ngarang duty torambi nurse to aduna ngasigi asisida hairami ba asina di kari ain khumi ta asi juni chamane amadugi mo to dum support tawri po aingonda phalap ka yenga hoine he ga na mabani nokminna dana pangshang di po bobia tamo adudi ibani gi ticket chi hangchit ki oina ka one ko soidabida masengi oina ka gi tamo Manipur babandane adugi arrange tawbina bale hawe hoi pare ai adunang babandana tanta leraga mit ka do pangsada sasulunu ko tamo nahan Dr. Malpani na chinja ki maramna hairam singdu nangsu tahubidana masu doctor ni haifam thu habi pangai haibani ta tamo mit khara charga samgom khara ta ga
ꯍꯦꯛꯇ ꯍꯥꯔꯠ ꯅꯥꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯂꯩꯄꯨꯟꯇꯤ ꯍꯦ ꯑꯗꯨꯗꯅꯤꯅꯦ ꯑꯩꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯈ꯭ꯔꯤꯁꯦ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯏꯄꯦꯝꯃ ꯆꯥꯁꯜꯂꯨ ꯁꯤꯅ ꯀꯩꯁꯨ ꯁꯤꯕ ꯌꯥꯕ ꯅꯠꯇꯦ ꯁꯤ ꯉꯥꯛꯇꯅꯤ ꯑꯩꯁꯨ ꯆꯥꯕ ꯈꯨꯗꯤꯡꯒꯤ ꯌꯥꯝꯅ ꯂꯨꯕꯖꯥꯠꯅꯤ ꯕꯣꯕꯤ ꯆꯤꯟꯖꯥꯛ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯁꯥ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯀꯣꯂꯦꯁꯇꯦꯔꯣꯜ ꯁꯤꯅ ꯍꯥꯔꯠꯀꯤ ꯑꯥꯔꯇꯔꯤꯗ ꯇꯞꯅ ꯇꯞꯅ ꯅꯞꯁꯤꯜꯂꯛꯇꯨꯅ ꯐꯨꯟꯖꯤꯜꯂꯛꯄꯁꯦ ꯆꯍꯤ 15 30 ꯐꯥꯎꯕ ꯆꯪꯉꯦ ꯍꯥꯏꯔꯝꯃꯤꯗꯨꯅꯤ ꯗꯣꯛꯇꯔꯅ ꯑꯗꯨꯅꯗꯤ ꯆꯤꯟꯖꯥꯛꯇ ꯆꯦꯛꯁꯤꯟꯗꯕ ꯃꯤ ꯑꯃꯅ ꯆꯍꯤ 45-50 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯍꯥꯔꯠꯀꯤ ꯂꯥꯏꯅꯥꯁꯤ ꯂꯩꯔꯛꯄ ꯇꯥꯕ ꯍꯧꯖꯤꯛꯇꯤ ꯈꯪꯒꯤꯔꯣꯏꯌꯦ ꯅꯣꯏ ꯑꯩꯁꯨ ꯀꯩꯁꯨ ꯇꯧꯔꯝꯗꯦ ꯍꯧꯖꯤꯛ ꯇꯧꯔꯛꯏꯁꯤꯅꯤ ꯑꯍꯥꯟꯕꯗ ꯀꯩꯁꯨ ꯇꯧꯔꯝꯕ ꯑꯝꯇ ꯅꯠꯇꯤꯌꯦ ꯅꯥꯔꯤꯁꯤꯡꯁꯦ ꯚꯥꯞ ꯇꯥꯔꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯗꯕꯨ ꯁꯪꯒꯣꯝꯒ ꯁꯅꯥꯒ ꯐꯖꯅ ꯄꯤꯔꯛꯏꯁꯤꯅꯤꯅꯦ ꯇꯥꯃꯣ ꯁꯤꯗ ꯌꯥꯝ ꯅꯣꯏꯅꯔꯒꯨꯝ ꯁꯤꯗ ꯄꯤꯔꯛꯑꯁꯨ ꯑꯩꯅ ꯆꯥꯗ꯭ꯔꯤꯗꯨꯗꯤ ꯏꯁꯥꯅ ꯈꯪꯅ ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯕꯁꯤꯡꯗꯨꯗꯤ ꯆꯥꯔꯨꯔꯅꯨ ꯍꯥꯏꯕꯩ ꯋꯥꯅꯤꯗ ꯁꯦꯀꯨꯔꯤꯇꯤꯁꯤꯡꯁꯤ ꯌꯦꯡꯕ ꯍꯧꯔꯦ ꯍꯣꯏ ꯚꯤꯖꯤꯇꯤꯡ ꯑꯋꯥꯔꯁ ꯂꯣꯏꯔ ꯃꯥꯜꯂꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦ ꯇꯥꯃꯣ ꯍꯣꯏ ꯑꯗꯣ ꯅꯪ ꯊꯥꯎ ꯌꯥꯝ ꯌꯥꯎꯕ ꯊꯥꯎꯗ ꯇꯥꯎꯕ ꯁꯥ ꯉꯥ ꯄꯪꯆꯥ ꯆꯥꯁꯤꯜꯂꯨꯅꯨꯀꯣ ꯍꯣꯏ ꯇꯥꯃꯣ ꯑꯩ ꯆꯥꯔꯣꯏꯗ ꯇꯥꯃꯣ ꯊꯣꯛꯄꯅꯤ ꯑꯩꯒꯤ ꯐꯤꯕꯝꯁꯤ ꯎꯔꯒ ꯅꯥꯗꯅꯕ ꯁꯨꯛꯍꯣꯠ ꯍꯣꯠꯅꯅꯤꯡꯗꯕ꯭ꯔꯥ ꯈꯪꯗꯦꯅꯤ ꯃꯣꯏꯁꯤꯕꯨ ꯍꯣꯠꯅꯅꯤꯡꯉꯣꯏꯗ ꯑꯩꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯀꯜꯂꯤꯉꯩ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯀꯩꯝꯇ ꯍꯦꯛ ꯈꯟꯈꯤꯗꯦ ngasi charaga hayengmak hekta narakpadi nattabani kaisu tawbidena khanaba ngaktani tapna matam changna pirakpa phol haibase afababu oiro phattababu oiro miyoi khoise kanamta karimata thausanate masidani khoi miyoi bana mangi base khara kangba kanba tungi phajana khanba miduna khara koina punshi hoba jinja kwarak pangamdaba aigumana khara hana sakhiba dum tabani thingoba yabanate. What happened? Mr. Naojinglen? You are talking alone? Nothing. I thanda wari saba nati. Khalambado sum haidu kibaiduni. I don't know your language. Take rest. No yani hek subaga igi maram do wari sarula o. Ai taragi thanda mukno ke. Cece. Oh, say. Assistant dietitian na pirak pa ni Cece. Kaino? Bed number 56 ki patient do. Adugi oir male. Lunch su, dinner su, ningthinungai na amata sadaba. Adugi report ne. Bypass la kaino? Angioplasty ni. Maitay su male. Mingsida ni ko Cece. Yune. RK Naojinglen hai. Ha. RK Naojinglen. Kadai piro ayenge. RK Naojinglen is 47 years, vegetarian, post angioplasty. RK Naojinglen. Cece, amukta satpiu ko. Assistant na ma atopa case ama laire haire. Amukta satpiu ko Cece. Hoisla, ay sakke. Ay eveningi report sing amukta collection tawrukhige aduga amugla ke ko Cece. Okay. Mingsiga zahi sigadi onthongna sanakreda. Danau oiramgadrane. Oiramoida. Danau nabu heart narambaunadi. Adubo mingsidi onthongna mankreda. Is karigumba danau oiramadi kamdauba. Hey Ishwar, mahakse aigi danau oihanbiramganu ko. Kanano ada aigi katam na sanga isibu Purnima man kreda. Hey ma
Manine. Purnima nine. Danao. Ay. Purnima. Sukta chajadi he. Kamai tawkrino. Tawrisinine. Sibu aina khangbro. Nati nangbu sida kaino nang doctor amuk oirabro. Nahanwai nangna Chennai da master tahubadudi food and nutrition da natro. Ai si hana khomo. Kamai na si yokrino ba. Chakiba thakiba singdo. Migidi haksang da kana hali fahali hai. Aigidi artery da loina deposit tormedana. Kamai khangi. Haidi attack tarurabra ba. Heart attack haibado pokpadagi amuktadi tawdribanina kamai tawi haiba phaw khangba jat nate. Aingonda tawrakani su khaludi. Adubu tawkre. Imphal gi Rims da ICU da numit marini lairami. Adudagi PGI Chandigarh yowi. Artery ani 95% fulle bypass surgery tawba tare hare. Thama makhai mukngai matam suphang phangde. Marup amana Bangalore natraga Kolkata gi Birla suggestion tawrpudagi ai Kolkata sida muklakpa. Sidala amana ai bide laibak yam phai haitare. Amana bypass tawdana angioplasty ni yabagi. Aduga amana nanga muk thingnabagi. Aina ngasaina khalabane. Kaino kapidu bukarigino hospital sida. Chahi taratret muk unarudraba nuksina na tinaramba marup mapang ama itha thajadana kangtheng thengnaba haibisibu haraudong natra. Mingse tabada chingnarabane. Dana oiramdo malena. Oisu oiramisin. Hospital sida kamaina Sahi amakhak Chennai-da Dana wa thengnakibaduna aigidi punsi simagi adum chatlagadaba nungaiba haibado oiki. Purnima. Madidagi henba ma leiramgadaba sumandri. Leirangani harasu pamudri. Thaudoksingda ningsingagani aini hingisisu. Danaudi nungai ribraina mukhang kadoribra. Aigi phibamse khangnaba natra. Dana Heart patient abu karida nungai runi. Nangna panghangda sumhang aina hangbadi sukum he khumanu. Nangbu Birla Heart Research Center sida kaidoramino haiba. Ai hospital sigi dietitian ne. Hospital dasu dietitian gaina muk leina bore. Adudi sida ikoina sari thai mayam si aina supervision tawraga loina pijarini. Oh Bed number 56 ki patient si aikhoi ki sinjak si kaya chatre tabadagi dietitian amoina lakte yadadana laini. Oh tan yam sare adudi karigumba aina hana dauna pangsa da sasilamadi nangna su khangamaroi ibani amuk unaramda basu yari bajamina. Isuna mukhina khona tamam taredana. Kari haina daba yauge aikhoina pijari besingsibo. Chandigarh da doctor na thau cha sangom gi pothoksing charunona haiba. Adagi ai anta sadrabani. Aduga noisidana sana thongbaga sangomga phajana pijare. Ai kamai charuni. Hospital sida lairiba anaba singse heart ki problem leiba ngaktani. Zabade yare haibadu ngaktani pijari sisu. Nangi nahanwai gi wa sangna koina ngangbido dum tawrina. Explanation haise ai duty ni dana. Heart problem la aliba saturated fat haibado ayamba saruk lokthokharga semba sangom amadi sangom gi pothoksingni aikhoina pijari si. Oh hakjang phana leinaba protein darkar leibanina vegetarian singidi sigi sangom se chadaba sungya yada. Oh aidi ngarang na hangadi kaimta chagidribanina. Adudi hayeng aina Manipur yoragadi adai dei saru doiba. Skim milk na market ta loina phangabani. Skim milk. Oh hayeng discharge tawbada diet ki sart ama pirakani. Ada yarakani. Nan be singisu tangai phadradi red meat nataba yamdaba sa adum chabe. Madusu lin meat adana phangbani. Adubu yaring khaidi sa chaganu mana masing tamak chabi yorse akhoi ki advice ni. Khangdida. Aingondagi yam hena chaba imanaba singdo kanamta na hode. Bab tabana te da masi wasi. Mi gi khalurano. Haujikti isagi khanbiro. Nahaiwai Chennai dadi nan base oikidaine. Kayang kuidage base on babo. Kuidrida. Chandigarh dagini. Chadabana pharadraina khalaba. Yam pharabani. Yiu ne, jurup ne,
Sane sangomne, taune. Makoisidi yarim khadi thakbirurano, zabirurano. Aikoina pirakadoriba sinsidang hayeng yumdasu inbiyo. Kaisu tawrida. Ado kayam kuiraba nang sida leibidi. Zahi mari shure. Aina MSc final year tamakpadanidana. Danawna thokibado. Lohongkibado. MSc loiraga Apollo Hospital Hyderabad dietitian oina sangki. Zahi taret muklairame. Adagi Senaida Zahi Mariga muklairame. Adagi Birlada mulakpa. Kanaga lakke Danaoba. Inama yaurupro. Ha. Inama idi? Aigi waipura. Yaurukdida. Lakminaw yadro. Anghang sindi kay tamige. Kajino pangtam datam tashingbadi Purnima. Hojik aina leiriba phibamse aigi angang migi angang gaina khaidokningdaba Manipurda leiriba angang singse aigi angang ngaktani gaina khaningakpa phibamduni aigi se ai nare gaina haibi wadi natiko nadringi de suni angang kudingmakse aigi cha ngaktani haina khanbadu ngamjuge na kayar khankhibale asmasi nang bhapta roi aigi toko nangidum hanang ta haira koduma aigidi kaimta haningai leiteda Kolkata da lakpadagidi ithanda leiba nungaitena babaga imaga pure plate ama lawre tamo hangi masanupi ama kausilaga full nutrition da master tawhali aikhoi mari leiminari sikhaktani kaino nang luhongdri ba haisa sahi tratet ki mamangda Queen Merida aina MSc phasiya tamingaida boy ama khap thengki yam nungsijaki kaya muk nungsibage bu mangonda natna ai kanamta de yum paloina ithanda wasaki sumtho haiduni dana masu yumda thokraga luhongkre aina hojik phawba hala aroidaba mabu sungai hala aroi haiba thangai sengna khanglabadi ngai roidabani dana hojikti nangsu yara aroine mahaktu heart kinena leire khangabani kanaga lakminari no sidabo inaw no pa to magala ko ni bhavan da leirira natradi kadai da leiruni ekhoi Manipur machana Kolkata sida pharedana matam siyadre ai hayeng di tilusilamaga amulake discharge tobaga ai gita no manini potharaga hansiko yengse ai sale phare hojik phawba mana aibu ngairiba mana aibu ashiyona nungshirambore boy ama Finally, na larik tu phajana paro. Mere la bista nungdawai gi hawa cha bji khare lepo wang na pass tawna ba. Manipur thoga college gi lecturer ga oiradna chawn luhong khungdong dana miyam na bibhar tawna ba misak ama oiraga leiram mo. Ai di Manipur thoina. Adudi kedo doi ba. Research tawkini. Nangi Queen Mary si dabu research tawna brane. Madras University da inaksina e. Merina biski phajaba nungai basi so adum phangani. Research tawning da luhongmagi matam hindo khibi meyam amagi wari leibani ko. Ai di boy de luhongani na ithanda lepsekre. Aduna adugi di kainta wadi da. Boy di kaino. Ko na khangkani da. Hoine ko na budi khangkani ne. Hojik hana khangning bu yawani da. Mani haro. Na huwa hardi manaw tolo. Natraga mani jawra ba. Hey, mangire ne. Hayro omi Purnima. Boy di ne. Madras boy oibiyai, Mysore boy oibiyai, Manipur boy oibasiyai. Yam yaida. Adur di aisu girl ga adum luhongi na. Purnima, ngasi di samudra dagi sikalakpa nuksichi kara ingum tawja. Kaigino khangra? Khangdeda. Nong mangbay male. Nati. Tu. Diyong.
adagi samudrada tauduna leiriba jahasingse hojik phauba mayamta thalaktri aduna nungsi chikhar ingini moina pak sauraba mamli toba samudra sida tanik diamond dona tauduna leibado akoibagi nungsi chingse kharadi sagar handaba yaponteba adudi hayang angang masasingda lignabo ina thamjallo aidi hayang ichasingdadi samudra gi wari li roi ekoi manipur gi sangtrik sangba matum khinduna lehoba taing ba ching singdo adugi oina libini moidi amuk chinga du uba fangroi da pon naiko nang chingsi kamaino werino khangra khangge dana ngasidi ibani gi wari se samudra ga ching gi maram doina tawasiro yai animak tamjaningai hoiba ngaktani loinamak chawi sangi miyoibada kanaba phajana piba lecture gi angak khudong ngakta natro se apple sen da sasi ngangbado ngakta lekhoba nang june long te apple se ani sune hek porakti apple da natte da aina porakpa pot khuding ma ani amta suna porakte na ama khakna da na oibani yineraga saminna bagi nungai bado adiwani da tumine adubu nang nahanongmadi haikru tare nipan porakiko ngai ko kaino handok marakti noi hero du irak laktena aduma harakan ko dana ni rajendi madras university da tambanina walking thorpada sum yojara pakhakta oine aduni ne walking do nomagi queen mary yodaba suya yade ba ma somda perrier bridge on the setlesu mountain of the setlesu ya mai walking do queen mary yoraga nang amuk ko thoini nang chu thole ini adu walking do deni aina hairise aidanati madrasa tamba satra satri kudimak na loina haiba wane se kangabo ibani dikai hene larik paning daba wareng ngang basingdo ibani gi budi kedabai haina doiba aidi sunday kudingi off nina beach da laksabani nangsu nangi emboy duga program tawbada ma laktadana pharak taba than chalaru budagi ibani ngak thengna bai wani kaino sahi mukse ibani sunday kudingi tan janari si kanhamtana kai thaina daba nangi wangdo hangbadi ai ai tu adagi mackerel ataw bo phong sabe se asile ke pham ko cha si Marina Beach Emboy Aisu kaude Amatta kaude Ibani gi haukiba nungsiraba thudoksinda adubu ai upai lekidabani Purnima punsi haibase angakpani khaludaba ngaktani thoklibase ningkhiba khankiba kaya amasu manglan adumak oiki miyamna kalli hainaramba Naojinglen gi thamoini ngasidi mathau ningthina tawba ngamdraba solaba lepkadabagi ngaiduna leiraba thamoi haibadu amu oiribasini Purnima naibu ngasi phau nungsiriba your dinner sir phare ngasidi loina sathogi Purnima na loina sabi yare hairame I don't know Manipuri aidi khangi nangna hairidusu khangi Batman Jesse, kadawre? Any complaint? Laite da. Ngarang bed number 56 ki patient do maitai oramra. Nahalwai senai da thinakiba khangnakiba me shu orame. Sesla. Ngasi ki lens ki menuni. Assistant dietitian ki da amukta thamaso. Hoi. Vegetarian do tarani theu ka hingat panena haramuko ibudi irabani. Hoi sise. Ming do yam phajabai wani da. Naojinglen kaina. Jesse, ai thokige amuk lake ko. Hojikdi nangsu yararani. Mahdo harki laina laire khangabanina. Danao nangi wahangdo ki pakum kari haina khummo harino. Hojikdi yum panbagi matam phibam
ngairuba magi punsi loinabak loisilai nang thamoidi yam kanmanmani nang harambatuma nang adum tawi hayeng thokpada lepedana madi wahangdo mari raksure nang ngasi hangisi hoi ai hayeng chu chu choidana Manipur thoni reservation tawdri current ticket ama ka ge ta chongkha khradon office ni pi haiba suti masingdo yamda baduda hangmanida pare ai satlage hayeng amuk changpaga unarasi phamgo shamgalishti ai leraga danawge tension do hengat padona tawe chakhibana phareda tension de dum leirani pabung masangam de hairagabu kaidan ngaidoino chumeba yum yobaga pawharo kaishu tawrumoida pharamborasano aina madras da mukhan changtradi kamai toba nang changtri phawba ai adum ngaituna leige amuk han changtradi haiba ai haise adum ngaige ba Purnima koi mungi phibam do kya na te charam do mande pabungi pension duna chalairini ai tolop sisu irem lemde chahi simadi professionally parent nina sumaina sumnai dori khalini Manipur da try toru rasirana Manipur gi di thabak che paisa ngaktani adugi ni neina Manipur thoktana soida sum toru rasirana muk khaluri sisu yam khaluranu da yaubaga si thiro hostel gi phone sisu ima hoina torpada pak pak phangde hai miyam sida phol amakak thambanina ai changage sidai theng khradi warden na changhalaroi hoi May I come in, ma'am? Yes. Ai Naojinglen gi manaw ni. Bobby kausi. Bobby. Ngarang ma'am lakpira mi hai khoi tamona. Phamu. Yan. Nei tamu bu breakfast sahora bro. Songong phajana thaw hori. Ai na ngaktana hangubada ma'am la ambagi wari torpa. Aduda isu sum khangna ningdana that is yangi ka chijerakpani. Noi tamodi sinja ki maramda bha phasana taida adubu noina so hayeng phasana control tawiyo ma'am akhoi tamodi gi hena saba thakpa mayam amsu lehoi moiduna amata tawdrisi kari noi tamosu ngarang adumaina hange hoi heredity gi makha su khara pole adubu makhoido khara hando hanjing gi wanida mangondigi hena saba singdugi artery singdu mangondigi hena phunjelamoi haruba yaba nate nongma tension yamna leiba physically khare hena waba numit natraga isam chamba blood clotting amana hekta block toksilakadoini artery singche udabagi khangnadabai wani irai laina uba yaba mafam da leiramadi ba ekhoise chaba thakpase asukki matik cheksinlangadabani urudrabanina khamthengba matam de yorupaga sungtak ta amdana hekta tawrupai watani yam khudong thiningai ni heredity na factor ama oragasu aikhoina sariba jinjak sisu masigi asauba factor amani aduna jinjak sidi yam cheksingadabani akhoi tamosu sahi kharagi mamangdigi khangam labati si yorumdaba yabajani ne yorumoi khara phunjalasu si yonadi henjilamoi 60-70% dama phunjalasu adum lairamba yai noi tamogi do 95% phunjilaba phawba kashu torumdreduni hoida Charsu char ya haida khoi tamois senai da chahi taruk tare ler madu uti gi san thong ya madu su mayang gi khuchana taba moite gi ya haidi mi yamna keji mo kha amam gi chang ni Manipur du san party uti gi ne habi mo khoi manga bu su khrabati nganu mani ya ba jana timme madu su yu du phachana thakchilaga ngak yodri bawni chari ba as yam narakhini bu mem akhoi maitai machagi heart singsi am narakhini bu akhoi orasu haura iba ngang singdadi sinjak awareness ase asuki matik lahen bayam darkani asumani ma chicken pijarabasu skin organ meat haidi akhoi na kaleja matik maringana hari singse chaba phatte ba khan gadaban phet ka hena yawba sangom gi pothok sing red meat sing thau da marep thumna tawba achapo sing pijadaba mana masing uhai phajana pijaba haksang sajen chang naina tohanba weight hengat handana ba hotna ba khar sidang tawbada heart ki damakta di kaisuni mi paninga lei ponte da aina hari sinse noi itaimada su phajana khangarlo chakhum di moina pana doini do
Itay maiti. Noi tamogi nupi dasu khangalo haibanida. Ma'am, koi tamoti nupi thitrida. Ha. Kaino ne harsibo. Wari si ma'am na bodi taninga angapani ma'am. Hairune. Anta hairo ba. Tamona Chennai da leringaida pabung kana nasilaki. Masu heart ne. Mayam na kokthoga luhong na basinki. Tamusu masana yaningda adamuk yabataki. Bor jatra torong kanane. Ite mado chen khriabigi paulaki. Kari. Pabung su madudagi anaba adum hinjingkhre. Kuine leiramdri. Ado aidagi ne khoi tamona yu thakba hokhibase. Chennai da mung chatkena yam kana haikibani. Imana sunya yadaduna Manipur da thaba adum dohonki. Adudagi ngasi phabu tamuse nupi thisi ha sunya yakhidreme. Ma'am thawak su chili ayum chacharage horen nga koithok piro ngasi dilaroi baba masa kaya nungai hodi ngan hange hayeng evening do na lake hoi ma'am adude ayum chachare ma'am kainone mahapu hojik phaba kari kinu mana sukui base tamil lere bana mana ibu kari ne na kan khrasa none mana hojik kari khali ke do hayeng di sab jana khangdok patare kaino aina hojik khala iba wakanjina sahini phusurabi ai thamoi nangna ngasi sahi kuni thoi kulomdoi gi matamduda asuk thuna hala ibasina kaigino ngarang maga unabada aina isang thauki bado hayeng di ngamki gadra thasade kaino Bobi ki wari singduna ibo asuk tayang tasoy halibasibo ay hayeng Shila ga sangminaba na padoribra itanta karinta mo haibang amdan halagba kanana kamba Kayam lamna chaluni no nangbo research card leira bra leire halapota ngasai akoi tamona la ami haiba dietitian do thirupa mazu tengare wari sab yam nungai ba mem ni tam maitei musa ma sumaina thabak tawdun leiram ba habse pung noksing phadana oi tamu gi wari suloi leram ma su ngaktin lehoram ayo wari di kari gi leram ba kaisu thodok pa budi nate da mana sinjak ki matang do akoi tamosi nupi thirubo ningduna iteimda bab ta hanna baharakpa adudaina tamodi nupi thidri harama kanida onthokpanida bobi karigino nangbo ngasidang thingnaba mi amada aigi punchigi maramda hekta hairuridu bo maitei machani amuksu hospital sigi su dietitian ni kasu kaida brana haramanida pare yare ticket ka abrai bani gya tamo babangi nupadu ki phone number lore eba mara habidati han kaksilura ka cancel to busi yam mangi satkata banumitu khanga kona kakshi haba adu da kakta banida khudakta kakpuna hena phai kasu maman hende phangsu dum phang hai hoine pare ngasi doctor hek lakpaga discharge to buya bagi matamdo soidana khangho ba yarani adu redi hore nangna hangi baga ka asu yare dana hoi soida ba habisdagi hena phaba mamung leita bani ni hoi tamo lan supiba hore ai makhara kumung kha chathu hoi ai horen doctor lakpudo thenor ga tamo hoi pare aigi duty yamba loina loire ngarang cheche gi wari haido tarage na la abane sida phamala sintang sign tawsilaga loire aisu na halwai na hawari ngai Chennai da leiringai gi wari nida aidi adom nahan dagi singnarabane nahan magi report tu cheche na paraga tawhobodo adom yadeba
adagi ngarang ayuk chechena ngasi bani maga unarusi hairakpaduda adum phare ai dibema psychologist oi do nang se hospital si de hek mangida chechena hojik pauba yum pandana lairiba sigi maramsi mahangna ni ne dudi mangonda natana ai kanamta de yum paloina khankiba adunani aduga kamai kaina khrino ai su khangde ai thanda chingna jaba maram ama pudi lai aduna tanadi atay amta laite phajana liru oba cheche ai am taningi liru osi zahi tratik pusure eda aina senaida MSc first year tamingai matamdo madi lairik tamba loraga company amada thabak tawri nongma merina bista ibani thena kibani numittu dagi adam ibani kanana so hongna rubat tawdana Sunday khudingi bista unaki nungsibagi warise manasu ainasu so hodu ubalaikidi adubu ibani ayawna nungsinaki angak pamarini punsisida mahangnatana kanagumba amatabu khalluba sungamde nungsiruba sulaiti adu nungsinaraga kamai kaina khrinoba nongma yumdagi moi pabongdo kanna narena phone tawre ihai ma mathayam saki yumdadi sungthok thokningkidi adubu thokdaba yaraktaduna thoki mana thokraba matung numit ku nimuk leiraga magi sithi ma ai pangki sithi pangliba kaidawre se tumina leiradi makha hairu mahak tangai phadana babungi phibamna yadaduna luhongdaba yadre hayeng luhongagini hairaki aina sithi du phangba matamdo magi luhongbadu loikraba matungni aibuna Rajen ga thungna bo oyo haiduna bor piraki ima kanano Rajen hari sinamo aina ngasai ithanda singna jaba amalai haibado masu matamduda Madras University da master tamiba satrani Madras University se aikhogi college tuga iraplamnati marak da maga aiga thingnaba kaunaba ngahak wari saba se adum thoi mado danamnadi kaya pamdaba sani aina asigi yambungse danawana adum kawe aidi danau haiduda aduna muk kanano aina khalluri nemo Shila mana Manipur thokiba numitto ibani kuina railway station gi platform da wari saduna kaminaki jese paro thamane ibani yena duna saminaki maduna ibani yena duna saminabagi aroi basi oiki jese numitto ai yam kapki pi tarakanuba sukya yakidi Trendo lengba horakandani mana songkhatkibada thongsinda leptuna masu adum khulhalmi aisu mabu hek uriba phawbati khut adum mahaki jese meche pina buthamat kibane trenaga lapthuk kibane masu adum ukidre Bising to take to hostin the halagin a little but Rajendo I tung the lepton later me. Madi aduda kaidoram liba. I nasu hunky Masu Danau Tindokin a lakmani Tina Hodrena Kumaki. Rajen Hari Dunasu, Zesinambu Nungshizalo. Kange Angunda came to hire kibadi lady. Adubu Aina gona sum tina kibadilay. Ahanbadadi kainta khalludrabasu danawgi sithidu paruraga wakanse mawon khanki wahang amasu ithanta hangjaki traindagi danawna Rajenbu okki jalasini karigumba uramadi mana ibu soidana lana lauramba yai aduni aina lana lokhibagi maram amakak hayu haradi sinatana laiti harise hera jeje adugi thogdok tu khaknani haina cheche na khalladiba maram saba yam walida mana yumda thokhraga luhung thokhraga cheche da maralama hekta pisinbagi wane adudi
ado haujikti mahak nupi thikre cheche na yum pandri thengnaringai sida an hanwaigi lana launa khibagi maramdo khangdoklusi chumlagana sengdoklusi hairi na tro cheche gi do adumaina aishu ngarang phaudi khalame adubu madusulalame haima kadai waidano laliduna momo ngarang magi manau nupa do sidala ame aduga magi luhongba numitta kaina do magi nungsina jabadu da sen kiduna luhongba kai khibagi warishu engonda loina liram kaino oi bai roje je haisibo mana thawoina tharakpa orambasu yai ai khangde aina khangba haibabu mahak hausik phawba nupi thidana adum lairi haibasi kaktani karigino duga mana so kuiba se da ai sumain tawrena nongmata hairakdribadi madusu khalle adubu masu idi kairongani dana borduna yaningera yaningora luhongba numitta kainana atokpa nupa amada senthoki bhaibase bordudi sibaga samanadrane cheche su nongmata mahaktu kamain tawrena mingonda oirasu amta hangmudro kamai hanguni ainadi mahak luhongkrena adum lai mangonda yetlugena khallugasu leite magi sithi do hek phangba numittagi di ai hostel lagi nongmata ma panthokide sahi ama pura mai sak to kokna na ba hotna bada as yam wa khidasla o cheche na din han gai ma se luhong khrabane na dum lai thu bane ba aina nahan maga unarubado ai wari di mana khangawre magi di numituda ai khangdri ai wari khangaba matungda mana harakhiba singdo ai bhab ama ita taba ngamde manasu aibu adum nungsiribagum haujik phawba aina sumabu nungsiribra na hangakpa manbasu yawi mahagna haujik aigi maramda kari khali haibado ai chapchana khangdokpa pame sila adudi khangdokpa tabani kaino cheche kadawadagi hawgadabano ithantati khangno madre sila ai nangi nateng khitang pame ai bhab loina tare cheche haujik se yambung na cheche da luhungsi haidakladi cheche di adum yari yambung gi asengba phirep kari no haina khangdokpagi wari ne ba tawdori se ko cheche adini haiba tare magi haksangi phibam sida ai gumbi amagi seba su yam darkar ler ani hoi cheche saga dawri ba jinja lawgadaba kiya mathong maram amta khangaro mahakki thabak to voluntary retirement tawhalaga sida kolkata sida oina lehaningi problem ama heklakpaga hospital sida irai laina check tawbasu yarani magi phibam sida mathanda lehanbai yabana tisila cheche na ma se pachana di nungsi jani ko nungsi yam nungsi ma mu nungsi ba kanamta laite che ma bu kauna ba hona bada sahi kaya sangki sila ngarang na handagi aise ithanta nahalwai master tawringagi wakando adumaina adum khanduna tale angak pani ko sila miyoi ba ikhogi wakanse cheche ai ba pachana tare hauji kamain tawsige do haibiro haidi ibani chatlaga kadai dagi kanana karmaina wari do hausige do haibiro cheche chatlaseba aduni aina khanpham khangdri sisu dietitian amoina anaba amada sinjaki maramda khangalubadudi kishnati adabu sidi ki hauto aga oh yare se ai loin tawjarage cheche ibani sangminarase aduga wari do aina oina haudoklake kari haraga kamaina haudokadoino engonda hanang ta hayuni cheche adubu amuk hainadana rehearsal tawdoba natteba ai cheche gi wakhal khange hauji chasila o amasu kari mata ikaina handana aina tapna matang jana wafamdo haudoklake bala o sila nang horen pungchup nani ko anyuna hana amukta khangan ko ba cheche sigumba nungsu nungongi wari sideba thamoigi matang gi wani phibamduna dom purakadaba ngaktani hanana sumaina tawge si haige na sem sabadi amta yawroye laosi chatum chasi aidine mai masakdo yenningbana ngai ko cheche khare kesin khigi haibro joda nangsima bema ritas amukta di taw khoda
ngasai thabak ne wakal khan bane mai do fresh amuk tadi oihalo base awoi beiro aseng bane che hauji ibaini ge khongcha sina che gi tungi punsi do anauba thawai na tajaba mai ke yaduda amuk chatki ge dauri ni tarai na khanba ya pro sibo nang na hari do chumdo male ai kita taisilaki ge ko bima mangonda su impression amadi tawdaba yadaba neba che kitanate phajana kiyoba si kesi lokra ga taisin ko se as tu sigi midnak se ki unsa singchine aini ham tallise masu mami phajana tahareba swai sidani ne aina han khangman malise yani se gi haijabi thajillo khara na hamana na ba yenge to adu oira di phajare dana ngai kho che phasu phajare pungan ngale adu che nang hair style do adu jo khara sem do ki se ngai ge ba thiengoi ba ai ngai hoi ngasi di nang na hairing khai taurage ai Shila, sigi corner sidedi karigumba mana phamungda phamdun leiramadi adum urni che yamandi mi haise magi haido yauradi ikte yade ko sum jahi matang sine khala iba wakan siga phibam siga isan chanadaba manba adudanida che nangda tumina leibiyu aige maga adum sanage mana hauji kari khallige do ai loina khangdokpige bema sigumbasidi aigidi hujik lauriba sabjing nei bema hoi nangna thokpa tawro ngarang na wari se nangonda liramaga nangsu khara sem saramadi phadawni ne Shila aduga kaigumba mana wafamsida hainingdabaga uladi adum tu ko as ai loina khangye base changasi laos ngaiko sumain tokse nang hana sango aduga introduce tawro ibani haunaraga lakminaba malalagumse ai minute amani leiraga changa agi ya dusu che na hiring ga ya ai sangye ko che dudia he heart patient ni ko o khamjai ye be mo nahan maga unabatuda mana hausikti yaningaroine heart ki laina leire khangabani na hangdi hangkrabani ko namitudati aishu tumen komkide kamai mudi khumuni magi do hongbodo kai kiba khangsu khangdana mana karigumba tasingni yaningagadi tambangamdraba telaba sahi kharase ai mau haibado amuk oibata baniko pare ngasidi asengba amadi khangani dana kaino mirunchina asukana sumisina Shila namu kaino panghai dai silamdana ne ai sangda changakeda che madi ngasai morning da discharge tawkhre haye ngasi morning da duty taramba sister duna se dietitian Purnima da chithi se khra yohan khoina pirai mana pirambane kamain tawsige che kada chase nang chalamo ai laage airport ta chasira Manipur bhavan da chasira kadai da leram dau mali che na ai chithi se pakhige danao nang karigi tumna chaliba as karibo amu harami punshigi tangkak amada ibani thengnaki tinnaki Purnima khanghodaba telaba matam khajiktang oirabasu nang aigi thodok singdudi aigi laina leiraba thamoyasina mihun hunba hek leptri makaidi kawba suya yadana dum leiragani makhoi singdo amamamtang ningsinglagani sanglaba chahi kaya se nungaina awaba amatta yaudana aina lela ibasisu amuk hanna unarakani khaludraba nangse nahan hospital sida thengna khibado
ai thazakidi nangi thamoida omduna leiramgadaba pendaba sauningba mamang thakta ingonda ngangba amatta ngamkhidaba mayamdo penanaba aibu chahenninkhibani nganghanninkhibani adusu nangna tawrakhide soklaba igi thamoisibu amukki hena chaina pibagum thoki dana nangna hojik phawba pangdraba tugadabagi ngaiduna leiraba eigumba mabu ngairibasi karigino Purnima eigi punsidi atiyada palepam khangdaba ngayak pairamlaga maikai khangdana dum mangkhragadaba apaiba Leichil adugumani nangi mamalyamlaba punsido nungaina arthalaina hingnaba matam mayam ama leiri Purnima nang matik chaba aigumba nattaba apaba mi amada soidana luhongo karigumba tanja charuduna mathang nanga muk thengnaba thoklabadi masigi nungaiba pawdu oina ibu tahalko ei ngasi discharge tawre tha taruk leiraga check amuk lao hai lakpa laktaba haibadudi aina tamluba ngamanatte nahan ibani thengna khibaduna punsigi aroiba oibasu kanana khangba nahaki dana aina maithiduna talak ngasisu nangna adum ngamduna chatle dana nangna ngamaga nangna haibatang aina illaga nangi nungaiba haibado oiribane mado ngasisu adum tawri adubo aiso aina ningkhibasidi suong hongoy nang aibu waruganu ko dana aigi phirepsida nangna warurabasu pendrabasu saurabasu ai karimta khankraro ai hadak mapoksimagidi ai yung palaro ye dana